guys, welcome back to my channel. PK Pothaminasi Khaminasi channel asina matam kaya gi mamangda video thagasaba leploroba matungda ngasi amuk isamak thoktuna mayamna khanbirakhiba topic kya do puduna laksari ngasi gi ahanba khangasariba topic ase mamang sahida khangatuna leikhraga pending oina leikiba adugulaba video oigani hetare ko hariba video si jumalon gi aina matam kaya mamangda thagasaramba jumbalon lamjingi adugi manung chanba video ni hetare mapuk thasigi matung ina mapuk thadugi matung ina paknabase matam matau karamna yengani habasigi matang ni hetare habidi nupa nupi si mapuk thadugi matung ina mapuk thaduda kari numita pokku targadi magi kari fall lay habisigi matung ina magi paknaba paknadabasi koini yengu yaba lambi khara lay hetare aduga amana polakudriba angang asisu kari thada poktorino habidi koi maitai thawan sigi matung ina maitai thawan da che kodamoina mera thada hairase mera thada pokku targadi kari numita pogana khwaidi afaba bagi fall legani habase akoina khangba targadi hojigi matamdi operation tawduna cs tawduna pokna bagi pokning ba numita koina khaido gana pokpa yabagi matam leirabanina haiba singje khangba targadi soidena maki adongi polakadeba angang singdugi yamna afaba numit ama khallaga angang si pokku matamda magi tungi punsida afaba oirakadaba amadi loinana magi yumbal lambigi hayeng matam lakku matam daso numitugi afabadugi matung ina che kodamoina nupi da hara taragade nupi da khwaidagi fattaba thadugi matung ina numit lei haitare hariba numisida koina pokiba taragade nupi sigi magi mana lei irogadoriba mafamdoda chana aidi koigi chana daba kuina leibi yadaba adugumba leiba mapok kasu karamna yengani habisi koi khangdopmina ba tagai phade tare aduna hariba topic singdugi matang duni ngasi aina khangasaraga mayamda khudol tamjagadari basi aduna yam sangna hajaroge mamangda irang sina maram oraga video kyamai thagasaba lepjarobani handakti sayulgi rasi fall dagi kari dagi loina mayamna khanbi khiba topic sing ai iduna loina thamjari mayamda loina share tawjanabagi damo honajage aduga thabak tiam silli thabak chinma taraga su ai mayam gi damak khanjaraga mayamna thambirakpa mayamna khanbirakpa topic sing do mathang manaw naina ai adum share tawjana gi damo honajage haba wafam thamjaraga ngasigi puduna laksariba topic mapok thadagi matung ina paknabasi karamna yengani amadi mapok thadugi matung ina magi mapok numita kari afaba lei fattaba lei habise yengminabagi tanjado lominasi akogi akhang ai singna takpiramba amadi thambirambagi matung ina chart ama lei haitare haiba chart sigi matung ina koina magi mapok thadugi matung ina thadu da kari afaba lei habchi khoni yengba yaba lei haitare adu oiba taragadi khangbada yamna nungainabagi damakta akoina nomaijingdagi horaga up to thangje fawbase side seren ama koi thamdokse tare nomaijingdisina seren 1 oina lawrasi then aduga nithokabasina 2 orasi then sumaina mathang manaw naina laga up to kugi saturday thangje numisida taret oi bhaitare nomajing nithokaba lebok pokpa yum sakisa sogon sen irai thangja sumaina 1 2 3 4 5 6 7 sumaina tahan se tare yariko ma'am aduga sida uhanjari ba chat se sida yengbiyo ma'am 1 da nomajing leikibani 2 da nithokaba 3 da lebok pokpa aduga 4 da yum sakisa 5 da sagol sel 6 da irai aduga 7 da thangjani adu bitaragadi hojaina uhanjari ba chatsigi matung ina mutang yengse be koina magi afaba masung fattabasi khaidok miuiba amagi magi mapok sida khaidok base karamba gunda lei amadi karamba magi mapok rasi dugi matung ina magi misugi mapok numitugi matung ina mapok tha amadi mapok numitugi matung ina miuisi makhan khara thokna khaidok ya tare hariba makhan kharase kamaina khaidoke matamda ningthau haibam leire aduga leima ningthaugi mapokta pokpa leimagi mapokta pokpa angangi mapokta aduga minaigi mapokta pibagi mapokta aduga panditki mapokta amadi mahendra habisi koi laipokne ka haibadune ko taret thona khaidokane ba magiso taret sida akoigi numit taret ni sigi matung ina magi mapok taret loina leigene ha tare mapok taret se thadugi matung ina kari
ꯃꯄꯣꯛꯇ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯁꯦ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯎꯍꯟꯖꯔꯤꯕ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯍꯥꯟꯕꯁꯤ ꯌꯦꯡꯕꯤꯌꯣꯕ ꯁꯖꯤꯕꯨ ꯊꯥꯁꯦ 3 ꯇꯥꯔꯦꯀꯣ ꯑꯍꯨꯝ ꯇꯥꯔꯦ ꯑꯍꯨꯝꯁꯤ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯎꯍꯟꯖꯔꯤꯁꯤ ꯌꯦꯡꯕꯤꯌꯣ 3 ꯁꯦ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯇꯥꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯐꯣꯜ ꯂꯩ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯣꯜꯁꯦ ꯅꯤꯡꯊꯧ ꯃꯄꯥꯗ ꯂꯩꯌꯦꯕ ꯁꯖꯤꯕꯨꯁꯦ ꯑꯍꯨꯝ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯄꯥꯁꯦ ꯅꯤꯡꯊꯧꯒꯤ ꯃꯄꯥꯗ ꯂꯩꯌꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧ ꯃꯄꯥꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯒꯅ ꯀꯔꯤ ꯐꯣꯜ ꯂꯩ then aduga makha tana karigumba sajibu tha asida mari taraba mari habadi yumsa kesani sajibu tha asida yumsa kesan numit pokpa taragadi leimagi mapok oye haba yai ko mya aduga karigumba manga lae manga taba taragadi sogol sen sajibu tha da sogol sen numit pokpa taragadi angangi mapok neba mase aduga taruk oiba taragana taruk si irai numini hariba sajibu tha sigi irai numit pokpa taragadi mase minai gi mapok ne haidare aduga tariat sida organa sajibu tha da tariat organa thangjin numit ne sajibu tha gi thangjin numit da pokpa taragadi masi piba gi mapok da lei asumna sajibu tha sida nomaijing numit da poba wan se nomaijing numit oibanina nomaijing numit da pokpa taragadi masi pandit gi mapok da poeba aduga amuk nithau kaba numit da poba sajibu tha sida nithau kaba numit da pokpa taragadi masi mahendra gi mapok da poeba hore ai hajar ki ko nithaugi mapokta pogna kari magun chelakpa aduga leimagi mapokta pogna kari magun chenba asumna angangi minai pibagi pandit ki mahendra gi kari magun cheli habdu so ai makhada thamjara ki ga tare ahan bada akoi tha sigi matung ina pokpa numit sida sigi numit pokpa taragade se kudamoina nupada nithaugi mapokta pokasi yamna phai hai tare adubu nupigi mapokta di khangbi gadaba amana nupigi mapokta ningthaugi mapok tabase yamna fattaba oy ngasa ina mamangna thamjakibado mana leiriguduriba nupa mayumduda kuina leibi yadaba sanafam leidaba adugumba mapok oigini hadare aduna nupigi mapok sidi yariba makai ningthaugi mapok si tahan bidaba phai sine deina yari ko ma'am aduga ngasa ina haijariba sida mayamna khambidaba yadaba amana karino habi taragati aikhoigi maki tha manadaba taragaso numitugi matung ina piriba aikogi magi mapoki magun taret se kudamoina chap manaba phatte nupa nupi paknaba yengma matamda sigi manaba sima yam phattaba oi hadare kudamoina ningthauga oiba nupa so ningthau nupi so ningthau oiba phatre nupi do bodi ningthau oiba si phatre adum haijakhre ko aduga leima oiba taragsu nupa so nupi so leima nga to oiba si phatte sumna manaba sima phatte haba sima khangmina se tare karigumba nupa ni nupi ni adum masidi lonadi yadre haibadi adum charok kharadi khangba yabagi lambi sum leibisu yai adudi aina so thamjakhiba ngasi fawda channel asina thamjakhiba nupa pokpagi nupi pokpagi thamjakhibada almost ayamba mafam even outside manipur dagi phoda phone to biraga taksakhiba yam leikre adum mai pakna yamna sumna lambi kyama sangchingib sum yam leikre hadare aduna nupa tagadaba tha so karamna yengani habjai mamanga thamjakhrabne nupa tanaba lambi nupi tagadaba nupi pamana nupi pamagi matam chahi gi matung ina yengba aduga magi kugi thagi ovulation lakwi matung ina yengba tongan ai thamjakhrabne amta hangal yengbiyo mayam ko siso kaigumba mayamna doubt leiba taragadi live ta muk lakmina se aina thagasakhiba video khudimak singse mayamna chamamna ba leiba taragadi live ta mamuk khana naina bagi tanjade go lomina se tare ko sumna aikogi kalen tha da mu yeng aseba kalen tha se sida kalen tha gi ahan wale ningthau ma pa le ri ani su bo neba number 2 neba se number 2 di ningthau ka ba neba aduna kalen tha da ningthau ka ba numi da pok ba se ningthau gi ma pok oyeba ase nupa da yam phai nupi da di phatte sumna ahum su bo organa leba ko ko numi ni kalen tha da organa leba ko ko numi da pok ta raga di kari ma pok to oy leimagi ma pok to leiganeba aduga mari serial number mari subasina muk jumsa kesen numini jumsa kesen numi da pokpa taragadi angangi mapok tap laye sumna manga subasina sawal sen numita kalen thada sawal sen numita pokpa taragadi minai gi mapok oi aduga amukso kalen tha sida irai numita pokpa taragadi pibagi mapok ni aduga kalen thada thangjakin numita pokpa taragana pandit gi mapok oi aduga nomaji numita pokagana mahendra gi mapok oi nomaji numisida koigi kalen tha sida asumna
ꯂꯩꯔꯤꯕ ꯃꯩꯇꯩ ꯊꯥꯁꯤꯗ ꯁꯖꯤꯕꯨꯗꯒꯤꯅ ꯂꯝꯗꯥ ꯐꯥꯎꯕꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯈꯥꯒꯤ ꯆꯥꯁꯤꯡꯁꯤꯗ ꯂꯣꯏꯅ ꯌꯦꯡꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯃꯄꯣꯛꯁꯤꯡꯗ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯇ ꯄꯣꯛꯑꯒꯅ ꯀꯔꯤ ꯐꯣꯜ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯑꯒꯅ ꯀꯔꯤ ꯐꯣꯜ ꯂꯩ ꯑꯉꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯑꯒꯅ ꯀꯔꯤ ꯐꯣꯜ ꯂꯩ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛꯇ ꯄꯣꯛꯑꯒꯅ ꯀꯔꯤ ꯐꯣꯜ ꯂꯩ ꯄꯤꯕꯥꯒꯤ ꯄꯟꯗꯤꯠꯀꯤ ꯃꯍꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅ ꯑꯩ ꯊꯝꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯦ ꯑꯃꯇꯪ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯣꯕ ꯁꯖꯤꯕꯨ ꯊꯥꯗ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯂꯩꯕꯥꯛ ꯄꯣꯛꯄꯁꯦ ꯅꯤꯡꯊꯧ ꯑꯣꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯥꯂꯦꯟ ꯊꯥꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣ ꯉꯁꯥꯏ ꯑꯩꯅ ꯐꯩꯅ ꯄꯤꯖꯈꯤꯕꯗꯣ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯀꯥꯂꯦꯟ ꯊꯥꯗ ꯑꯣꯏꯔꯒꯅ ꯅꯨꯃꯤꯠ ꯑꯁꯤ ꯈꯔ ꯆꯈꯠꯂꯒ ꯅꯤꯡꯊꯧꯀꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯅꯨꯃꯤꯠ ꯑꯃꯃꯝ ꯆꯈꯠꯂ ꯇꯥꯔꯛꯀꯅꯦꯕ ꯊꯥ 13ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯨꯃꯤꯠꯇꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯐꯥꯎꯕꯁꯦ ꯅꯤꯡꯊꯧ ꯂꯩꯃ ꯑꯃꯁꯨꯡ ꯃꯤꯅꯥꯏ ꯄꯤꯕ ꯄꯟꯗꯤꯠ ꯃꯍꯦꯟꯗ꯭ꯔ ꯍꯥꯏꯅ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯅꯦꯕꯀꯣ ꯁꯤꯃ ꯈꯪꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯇꯥꯕ ꯃꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯔꯝꯍꯥꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯗꯨꯒꯤ ꯐꯜꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯏꯗꯣꯔꯤꯁꯦ ꯁꯨꯝꯅ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯕꯗꯨꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯣꯜꯁꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯁꯦ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯑꯊꯣꯏꯕꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯅꯥꯄꯜꯗꯤ ꯌꯥꯝꯅ ꯀꯥꯕ ꯃꯤꯁꯛ ꯑꯣꯏꯒꯅꯦꯕ ꯃꯁꯥꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯀꯟꯕ ꯑꯩꯃꯨꯛ ꯉꯥꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯛ ꯑꯣꯏꯒꯅꯦꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯇꯤꯟꯅꯕ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯒꯅꯦꯕ ꯐꯪꯁꯨ ꯐꯪꯒꯅꯦꯕ ꯃꯉꯣꯟꯗꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯤ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯕ ꯍꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯇꯨꯡ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯅ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯊꯕꯛ ꯇꯧꯕꯗ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝ ꯅꯥꯏꯕ ꯃꯤ ꯑꯣꯏꯒꯅꯤ ꯃꯣꯏꯁꯤꯡꯁꯤꯀꯣ ꯑꯗꯨꯒ ꯃꯤꯕꯨ ꯌꯥꯝꯅ ꯂꯦꯝꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯁꯤꯅꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯨꯄꯥꯗ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯩ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯃꯁꯥꯒꯤ ꯃꯥꯡꯖꯕ ꯐꯠꯇꯕ ꯐꯣꯜꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯑꯣꯏꯗꯕꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅꯦ ꯈꯣꯠꯅꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯈꯪꯕ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯒꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯃꯦꯔꯥ ꯊꯥꯗ ꯍꯥꯏꯖꯒꯦꯕ ꯃꯦꯔꯥ ꯊꯥꯁꯤꯗ ꯑꯍꯥꯟꯕꯗ ꯃꯦꯔꯥ ꯊꯥꯗ ꯂꯩꯔꯤꯁꯤ ꯃꯔꯤꯅꯦ ꯃꯔꯤ ꯍꯥꯏꯕꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯦꯔꯥ ꯊꯥꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ ꯅꯨꯄꯥꯗ ꯑꯣꯏꯔꯒꯗꯤ ꯐꯩ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯐꯠꯇꯦ ꯁꯤꯅꯦꯗ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤꯀꯣ ꯃꯊꯪꯁꯦ ꯂꯩꯃꯒꯤ ꯃꯄꯣꯛꯁꯦ ꯑꯃꯨꯛ ꯍꯥꯏꯖꯒꯦꯕ ꯂꯩꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯅꯕ ꯍꯥꯏꯗꯤ ꯆꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯤꯜ ꯂꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯑꯣꯏꯒꯅꯦꯕ ꯌꯨꯝ ꯀꯩ ꯀꯣꯏꯕꯁꯨ ꯌꯥꯝ ꯍꯩꯒꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯁꯥꯅ ꯍꯦꯛ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯉꯥꯡꯗ ꯉꯥꯡꯉ ꯊꯕꯛ ꯇꯧꯕ ꯄꯥꯝꯖꯕ ꯃꯆꯨ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯖꯕ ꯃꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯌꯥꯝꯅ ꯀꯨꯞꯆꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯁꯤꯁꯨ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯐꯔꯤꯅꯦ ꯂꯩꯃꯒꯤꯁꯤꯗꯤꯀꯣ ꯅꯨꯄꯥꯗꯁꯨ ꯐꯩ ꯃꯆꯥ ꯃꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯦꯊꯣꯛ ꯃꯧꯊꯣꯛꯄ ꯑꯆꯥꯎꯔꯝꯗꯤ ꯈꯔ ꯀꯥꯒꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯉꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯇꯌꯥꯡ ꯇꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯗꯤ ꯌꯥꯝ ꯈꯤꯡ ꯈꯤꯡ ꯂꯥꯎꯅ ꯂꯩꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯦ ꯏꯪꯅ ꯂꯩꯖꯕ ꯄꯥꯝꯖꯕ ꯑꯣꯏꯒꯅꯦꯕ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝ ꯇꯣꯟꯅ ꯂꯩꯕ ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯐꯕ ꯑꯣꯏꯌꯦꯕ ꯅꯨꯄꯥꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝꯅ ꯐꯩꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯄꯣꯛꯁꯤꯗ ꯄꯔꯦꯡ ꯑꯝꯇ ꯌꯦꯡꯉꯝꯒꯦꯕꯀꯣ ꯑꯩ ꯈꯨꯗꯝ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤꯅ ꯁꯤꯗ ꯄꯤꯖꯔꯤꯁꯤꯗ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯃꯦꯔꯥ ꯊꯥꯅꯦ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯌꯧꯔꯛꯑꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯑꯃ ꯌꯦꯡꯒꯦꯕꯀꯣ ꯍꯤꯌꯥꯡꯒꯩꯁꯤꯗ ꯑꯉꯥꯡꯒꯤ ꯃꯄꯣꯛꯁꯦ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯑꯉꯥꯡꯒꯤ 5 ꯁꯨꯕ ꯇꯥꯏ 5 ꯁꯨꯕꯁꯦ ꯁꯒꯣꯜꯁꯦꯟꯅꯦꯕ ꯍꯤꯌꯥꯡꯒꯩ ꯊꯥꯁꯤꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ
ꯅꯨꯄꯤꯗ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯗ ꯑꯣꯏꯔꯒꯗꯤ ꯐꯠꯇꯕ ꯑꯣꯏ ꯁꯤꯅꯦꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯉꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯁꯤꯗ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯀꯦꯊꯣꯛꯅ ꯃꯧꯊꯣꯛꯅ ꯂꯩꯖꯕ ꯄꯥꯝꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯌꯥꯝ ꯆꯥꯒꯟꯕ ꯈꯨꯠꯁꯥ ꯍꯩꯁꯤꯡꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯅ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛ ꯑꯃ ꯊꯝꯖꯒꯦ ꯃꯔꯤꯁꯨꯕꯗ ꯂꯩꯔꯤꯁꯦ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛꯁꯦ ꯃꯤꯅꯥꯏꯒꯤ ꯃꯄꯣꯛꯇ ꯄꯣꯛꯈꯤꯕ ꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯐꯣꯜꯁꯦ ꯌꯥꯝꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯥꯛꯄ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯍꯥꯏꯕꯗꯤ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒ ꯄꯣꯂꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯃꯤꯅꯗꯤ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯃꯤ ꯑꯣꯏꯒꯅꯦ ꯃꯣꯏꯁꯤꯀꯣ ꯃꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯥꯡ ꯇꯨꯡ ꯌꯥꯝ ꯅꯥꯏꯕ ꯑꯗꯨꯒ ꯃꯤꯅ ꯁꯤꯡꯊꯥꯅꯕꯗꯤ ꯑꯣꯏꯗꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯌꯥꯝꯅ ꯅꯦꯝꯕ ꯊꯥꯛꯇ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯦ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥꯁꯦ ꯅꯤꯡꯕ ꯊꯨꯡꯗ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯃꯄꯣꯛ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯋꯥꯅ ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯕ ꯃꯄꯣꯛ ꯑꯣꯏꯒꯅꯦꯕ ꯑꯁꯨꯝꯅ ꯃꯊꯪꯗ ꯃꯉꯥꯁꯨꯕꯗ ꯄꯤꯕꯥꯒꯤ ꯃꯄꯣꯛꯇ ꯂꯩꯕꯁꯦ ꯑꯩ ꯊꯝꯖꯔꯛꯀꯦ ꯄꯤꯕꯥꯒꯤ ꯃꯄꯣꯛꯇ ꯂꯩꯕꯁꯦ ꯃꯤꯒꯤ ꯊꯕꯛꯇ ꯍꯁꯛ ꯍꯁꯛ ꯌꯥꯝꯅ ꯁꯥꯕ ꯑꯗꯨꯒ ꯊꯕꯛ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯗꯤ ꯑꯣꯏꯒꯅꯦꯕ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯐꯒꯅꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯒ ꯋꯥꯔꯛ ꯊꯧꯔꯛ ꯇꯧꯕꯗ ꯃꯤꯒꯤ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥꯁꯦ ꯍꯦꯛꯇ ꯄꯪꯌꯥꯎꯗ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯧꯁꯤꯡ ꯆꯥꯎꯕ ꯌꯥꯝ ꯁꯥꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯤ ꯑꯣꯏꯒꯅꯤ ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯅ ꯈꯟꯕ ꯃꯄꯣꯛ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯒ ꯇꯔꯨꯛ ꯁꯨꯕ ꯑꯃꯁꯨꯡ ꯇꯔꯦꯠ ꯁꯨꯕꯁꯦ ꯄꯟꯗꯤꯠ ꯑꯃꯁꯨꯡ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯄꯣꯛꯅꯤ ꯑꯁꯤꯗꯤ ꯆꯞ ꯃꯥꯟꯅꯒꯅꯤꯀꯣ ꯄꯟꯗꯤꯠꯀꯤ ꯃꯄꯣꯛ ꯑꯃꯁꯨꯡ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯄꯣꯛꯁꯦ ꯃꯥꯒꯤ ꯐꯣꯜꯁꯦ ꯆꯞ ꯃꯥꯟꯅ ꯂꯩꯒꯅꯤ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯕ ꯑꯣꯏꯒꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯊꯛ ꯈꯥ ꯌꯥꯝꯅ ꯇꯨꯅ ꯈꯪꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯌꯥꯝꯅ ꯀꯤꯅ ꯆꯠꯄ ꯂꯣꯏꯅꯅ ꯆꯀ꯭ꯔꯤꯗꯤ ꯈꯔ ꯐꯠꯇꯕ ꯍꯥꯏꯗꯤ ꯃꯁꯤꯡ ꯈꯔ ꯐꯠꯇꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯃꯁꯥꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯑꯣꯏꯒꯅꯤ ꯃꯒꯨꯟ ꯂꯩꯅ ꯆꯥꯎꯊꯣꯛꯄ ꯉꯝꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯂꯩꯄꯥꯛꯅ ꯂꯨꯅ ꯌꯥꯝꯅ ꯀꯤꯅ ꯇꯧꯕ ꯇꯣꯜꯂꯕ ꯃꯤꯒꯤ ꯎꯄꯥꯏ ꯌꯥꯝ ꯇꯧꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯃꯤꯅ ꯍꯥꯏꯖꯔꯕꯗꯤ ꯄꯨꯛꯅꯤꯡ ꯇꯞꯅ ꯃꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯁꯦ ꯎꯄꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯃꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯄꯣꯛꯇꯨꯒꯤ ꯐꯣꯜꯗꯣ ꯁꯨꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯅꯤ ꯉꯁꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯩꯅ ꯂꯧꯖꯗꯣꯏꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯗꯣꯏꯅꯤ ꯂꯥꯏꯚꯇꯁꯨ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯈꯪꯕꯤꯍꯧꯗꯕ ꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯏꯚꯇ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯦ ꯄꯨꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯁꯨ ꯈꯔ ꯈꯪꯅꯕ ꯑꯩ ꯈꯛ ꯈꯪꯕ ꯅꯠꯇꯕ ꯃꯌꯥꯝꯁꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯄꯤꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯇꯣꯄꯤꯛ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦꯀꯣ ꯃꯌꯥꯝ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ